ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 12ꯗ ꯍꯧꯈꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025ꯒ ꯃꯔꯤ ꯂꯩꯅꯅ ꯃꯩꯇꯩ ꯂꯥꯟꯃꯤ ꯅꯥꯎꯇꯤꯕꯣꯏ ꯍꯥꯏꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗ ꯃꯤꯌꯥꯝꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯍꯪꯈꯤꯕ ꯃꯤꯑꯣꯏ 3 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ Ainna Thingkhraba Lalhoulup KCP MFLꯒꯤ ꯃꯤꯑꯣꯏ 3 ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤ꯫ ꯂꯥꯏꯁ꯭ꯔꯝ ꯁꯣꯅꯤꯌꯥ ꯗꯦꯕꯤ ꯆꯍꯤ 39 ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯀ꯭ꯔꯝ ꯆꯨꯊꯦꯛꯇꯒꯤꯅꯤ꯫ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯐꯥꯕꯅꯤ꯫ ꯃꯍꯥꯛ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯈꯥꯏꯕꯗ ꯆꯦꯟꯅꯕ ꯃꯤꯁꯛꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯑꯅꯤ ꯑꯗꯨꯗꯤ ꯁꯂꯥꯝ ꯂꯨꯋꯥꯡ ꯉꯥꯟꯕ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯏꯕꯨꯡꯉꯣ ꯆꯍꯤ 12 ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯇꯦꯔꯥ ꯁꯥꯗꯣꯛꯐꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯐꯝꯗꯣꯝ ꯐꯝꯄꯣꯛ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯑꯖꯦ ꯑꯦꯂꯥꯏꯁ ꯑꯕꯨꯡꯆꯥ ꯆꯍꯤ 18 ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗꯒꯤꯅꯤ꯫ ꯃꯈꯥ ꯇꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫